लुप मयाम अमना पुब थांगबा ngamloidaba demand sing tawrakpadagi makhoi senkhai thungkhai pinana bhotnabada awaba oirakpana maram oiraga ngasi yaripok kaithen thonglonduna miyamna yaripok kaithelda wakat mifam chathakre All Yaripok Dukandar Association Yaripok Bazar na sinduna chathakiba wakat mifam adugi manung channa Yaripok kaithel gi dukan sing thonglon ki kaithel phamna khide amadi essential service pumnamak nongmagi sintha leptuna wakat khongjang adu saruk yaki Kaithel sing thonglon naba maram oiraga lanai gari sing natana passenger gari sing su amada chen khide wakat mifam asiga mari leinana association asigi president Lairik Yangbam Shama Chorona haikibada mamang chahigi me ahumdagi horakiba kanglup kilan asina yamna Kalingai matamdagi lup kayagi mateng association asina tawduna lakhi ngasidi lan asisu yamna kuina chatharakpa amasung miyamsu kham thengna wanarakpa matam oibena association na lepnaraga piba mateng atutabak lawbiyu hairaduna lup asina makhoigi apamba senfam namduna lawgani haibasi tawbiganu haiki mahakna makhata na hai ngasi fawbada tongan ba lup kayana tengbang mateng nirakpada lupa 10 mukta makhoina mateng pibiyu hairakpa senfam adudagi yabiduna Kaktharaga lupa lising yankhaidagi lupa lakh ama phawba mating pikhiba yaukre adubu lup mari kumba amadi makhoina hairakpa senfam adu pidaba yaroi haina leire adugisu nongmada dukan singda lakh 2-3 dagi tadana senkhai tawrakpana potfam phamba ngamloidabagi fibamda leire potfam phamba singda awaba pibiganu asigumba fibam asida dukan thonglonba amadi wakat mifam phambagi khongjang changsilakpa haibasisu yaifaba ama nate hairagadi Lup mayam asi amata oina punsinbiraga dukan mapu singa punna paminaraga amasu yaifagadaba maung amada atai lup singna yaubiduna sinbiyu haiki Sinjariba ngasi wakat mifam asi dharna asi ekoi megitang ahumdagi laiba ko thoning ba thogo sidagi makha tarap oina ekoi sida tongan ba sangstan singna organization singna ekoi da mating pangbiu haibi wakamji am isang sibi sathare hoji bawuda ekoina Engkang tara ada organization tara rumda ekoi mating pangwi thum chizagre hoji bawuda makhata na muji mu organization mari gumba mu ekoi da mating pangmi wakam lai adubo ekoina hana mamangadi tara irang kali matangdi ekoi mating pangbi si ekoina wala ama panggiba isim humdra panggiba yang khai panggiba singba am satagre hoji ti mu irang hi taktarakpa mi sing wanda ko chenung sim hasalaptabani na ekoina hoji association sile matungda any organization sangsthanaman mating pangbiu matumda ekoina minimum amount nama akoi ngamjaba khara akoi arrangement torga thamjai fiber singida yabida sangsthan tare nipandi pesa akoi pigre euriba khara amadi sungya yaro yago hamda leire aduna maram oiraga dukan singsida yam toina changjelakpa dukan amada nomada anirak changjelakpa ahumrak changjelakna dukan sing phamba pinare aduna maram oiraga ekoina damdamsi leibiriba organization singna su mating pangbiu aduga loina na ekoina pijariba ngamjaba khara pibirisida koi hararo lobiu natragadi ekoi makhata na thonglonba natraga dharna toba sumajbi thabuk chatharkubase koi paseng amasi afaba akoi train haitare chatharpa lambi madi natte haina toba angbu sina uraga khangi do mali ado akoi da tasena su masi nungai yete aduna maram oiraga ekoi na pibiriba akoi da thamjariba amount khara akoi mating pangmasi hararo lobiu ekoi da koi association da natraga koi dukan phammi basinda akoi harassment to biganu waibo kham thamjage loina kwadi pamjabadi daibo organization singsina amat toina punjalaga ekoi association ga tanaraga mayam singa pullaga akoina paisa che akoi angam khara akoi da habiraga tanaraga akoi tawjabasi pamjai yaragadi punjalaga oina tawbiu natragana lanai oina akoi da smain tawda dukan changjilaga masi matam hangchichi manungda masemji matungda tawdragadi aina akoi da deadline pidna akoi tawbasi makhatan tawbiranu akoi paisa mate pangjero ebanate pangjage habani lobi gre akoi da yabidna yadaba kangu sisu yabiu makhatan akoi harassment pibinu aiwo famji en media tangda association mo chinjaraga en tamjeri